Nupagi sexual health masi taraina louba yade khangba yaba mathau tabasing Yumban mari thamnabagi wafam asi achop areng oina matam pumnamakta khanaduna lagli amadi miyamna masagi sexuality gi matangda fongna wari sanaba pamnade hauzik oiriba fibam asida pandemic asina mental health khakta sokhanba natana tongan ba miyoi singda lairamba sexual health ki khudong chadaba singi fibam busu hena soksin halle masigi maru oiba maram singi manungda ama hairagadi sinfam thabak amasung punsigi balance sel thungi khudong chadaba sing amadi atopa miyoi singa socialization walakpa amasung lainaramba marida nungaitaba thokpana chingba factors singna maram oiraga stress leiba hengalakpa asisuni stress na hormone singda hakthengna effect tawi amadi miyoi amada fawgadaba yumban mari thamningba pokpagi apamba adu manghanki masidagi mapung oiriba misak ani adugi nungaina leigadaba matam aduda sokhallai masina miyoi amabu maikhu sizinaba natraga yu thakpana chingbada haina hallakpasu yai hairibasing asina premature ejaculation erectile dysfunction yumban mari thamningbagi apamba pokpagi chang hantharakpa amadi nupagi fertility na chingba singa mari leinaba khudong chadaba sing lakhanba yai Nupa ama haibasi physical mental amadi spiritual oiba lamda mapangal kanna laigadabani Yumban punsi khal kaihandana thambana miyoi amabu afaba mari leinahanba plan pregnancy amadi laina tilna singdagi ngakthokpa ngambana chingba punsi ama oihanba ngami maram aduna sexual health ki machak khudingmakki maramda amadi mapung faba yumban punsi ama fangnabagi-damak kari mathau tabage haibagi matangda ningthina khangba haibasi tangai fadaba amani erectile dysfunction haibasi karino impotence hairaga su khangnaba erectile dysfunction haibasi yumban mari thamnaringai manungda nupa amana erection maintain tawba ngamdabagi khudong chadaba mayoknabagi fibam amani masi nupa singda miyai chalaba ahal oiraba amadi naha oiriba mirol da fawba sokhanba khwaidagi common oiba hakselgi oiba khudong chadaba singi manungda amani hairiba hakselgi oiba khudong chadaba asi chahi kaya layeng thoktana thamnabana nupa ayambana erectile dysfunction gi management gi nauna thorakliba concept sing amadi afaba therapy singi matangda khangnade erectile dysfunction gi khudong chadaba fahangi hairabadi fongna thoraktuna doctor da isagi khudong chadaba adugi matangda wari sadokpa haiba asina khwaidigi ihan hanba khongthangni maramdi doctor aduna punsi marelda hongdok hongjin tawba hidak langthak sing thaba amadi surgery tawbana chingba mathau taba chanaba layeng sing prescribe tawrakani karina erectile dysfunction tawrakhanba ngambage medical conditions sing khudam oina hypertension diabetes mellitus cardiovascular disease amadi psychological conditions sing khudam oina depression amasung anxiety na chingba sing nupa sing the sexual dysfunction tawhanbada mateng pangsilli cardiovascular disease amasung hypertension na artery singbu khujin hanba amadi kansin hanba tawi masina erection tawhannabagidamak tangai fadana mathau tariba igi icelsing finungi kayata fawba tissue singda ningthina yaholakte diabetes haibasi sexual dysfunction tawhannabagi common oiba maram amani maramdi laina asina blood vessel sing amadi penista e supply tawriba nerve singda effect tawi phattaba punsi marelgi hainabi sing khudam oina obesity maikhu sizinaba yu thakpa hairibasing asi erectile dysfunction tawhalakpaga mari lainai erectile dysfunction tawhannaba maram amadi machaksing nupagi finungi kayata igi ichel ningthina yaudaba hakselgi khudong chadaba kayana nupagi finungi kayata igi ichel hantha hanba ngami khudam oina artery sing kansilakpa heart disease blood sugar wangba maikhu amadi yu sizinaba erection tawringaida nupagi finungi kayatna e fazinduna thamba ngamdaba nupagi finungi kayata e lengdana leiba oidragadi nupa adu erection tawhanduna thamba ngamloi khudong chadaba asi chahi tangka khudingmakta thengnaba yai brain natraga spinal cord tagi nerve signal sing nupagi finung kayata yaudaba finungi kayat ki area da akaknaba laina sing asok apan natraga surgery tawbana finungi kayat ki nerve sing sokhanba yai
Diabetes na finungi kayata small vessel disease natraga nerves damage tohanba yai. Matam khara sugar level wanglaga leibana finungi kayata e supply tawriba yauna blood vessels sing amadi nerves sing mang tahalakpa yai. Atopa hakselgi khudong chadaba sing layengbada sijinnaba drug sing nasu erection da sokhanba yai. Patient sing na drug side effects singi matangda primary care doctor ga tanagadabani. Erectile dysfunction haibasi chahi miyai challaba amadi chahi nifu lankhalakpa amadi chahi humdra lankhalakpa ahal oiriba miyoi singda sokhanba khwaidagi common oiba condition ni hainai. Adubu condition asi chahi kuntra sugadawriba amadi nifu sugadawriba naha singdasu effect tawi. Erectile dysfunction tawhanbada mateng pangsinba factor kaya chahi tangka khudingmakta hekta thengnaba yai. Factor sing adugi manungda physical amasung emotional factor sing yauri. Animak asi sexual activity gi damakta maru oiba ngaktani. Factor kharagi manungda anxiety depression natraga sexual activity gi matangda ikaiba natraga mara leibagum phauzaba. Sex natraga atopa khudong chadaba sing khudam oina relationship natraga job stress ka mari leinana stress yamna mayoknaba. Maikhu sijinnaba yu ka hena thakpa drug sijinnaba hakchang noiba amadi hakchang leng otpagi chang watpa workout supplements sing testosterone booster sing asina chingba sing yauri. Chahi tangka khudingmaki oina stress level hantahanba amadi hakchang sajel sing hena toina tawbagumba adjustment sing tawbana erectile problem sing fagathanbada mateng pangba ngammi amadi hakchang su fagathalli. Erectile dysfunction sing tawraknabagi maram asi asuki matik yamkhre. Maram sing adugi manungda psychological, neurological amadi punsi marelga mari leinaba factor sing yawba yai. Erectile dysfunction asi hidak lang thakharagi side effect ama oibasu yai. Stress anxiety ningthina tumdaba haksang noiba chronic kidney disease blood pressure wangba amadi punsi marelgi factor singna chahi tangka khudingmaki miyoi singda erectile dysfunction tawhanbada mateng pangsinba ngammi. Aduga physical factor singi thaudang asidi anambana chahi yamlaba miyoi singdana hena thengnaba yai. Nupa singna thengnaba sexual health ka mari leinaba khudong chadaba sing amadi fahannabagidamak tawgadaba singdi ahanbada erectile dysfunction kanagumba miyoi amana yumban mari thamnaba yabagi chang yauna erection tawhanba ngamdraba natraga erection maintain tawba ngamdragadi miyoi adu erectile dysfunction naramba yai. Erectile dysfunction haibasi penis na erection tawba ngamnaba chang yauna igi ichel matik chana fangdraba matamda oirakpa maramna masi physical condition sing khudam oina vascular disease thyroid imbalance diabetes amadi hypertension ga mari leinaramba yai. Masi psychological condition sing khudam oina anxiety stress amadi depression gumbanasu thokhanba yai. Erectile dysfunction oiba miyoi singna tawgadabadi test tawduna karina thokhalibano haibadu khangdoknaba doctor da tanagadabani. Oral medicine singna fawba erectile dysfunction sing fahannaba effective oiba layeng makhal kaya lay. Ani subada premature ejaculation. Sexual activity hawdringaida natraga hek hawbaga ejaculate tawragadi premature ejaculation gi khudong chadaba leiramba yai. Masi yumban mari thamnabagi lambida khongdaba haurakpada ngairiba naha oiriba nupasingda khwaidagi hena nungaitaba khudong chadaba ama oiragasu masi chahi kanglop khudingmaki nupasingda thokpa yai. Premature ejaculation leiba miyoi singna tawgadabadi premature ejaculation asi nupa ayambana hidak langthak natraga ana layengi mateng yaudana masana control tawba ngami. Sex therapist amaga tanabana process adubu laithok hanbada mateng pangba ngamgani. Ahum subada delayed ejaculation. Delayed ejaculation haibasi yumban mari thamnaringai manungda climax yawba ngamdaba matamda tawi. Masi nerves da sokpa natraga thyroid ki anabana thokhanba yai. Delayed ejaculation gi layengba asi madubu thokhalliba maram adugi makha poli. Sex therapist amaga tanabana case kayamuk fahanba ngami. Mari subada testosterone nemba. Testosterone level asi chahi 19 surakpa matamda khwaidagi wangi. Aduga chahi yamsillakpaga loinana asum tathaba haurai. Mahausagi oina matamgi matung inna asum hanthajaраklagasu nupa ayambada punsi chuppagi oina sexual problem sing thokhandanaba chang yauna testosterone matik chana puthoi.
apamba watpa wakhal hantaba amadi isagi testosterone levelgidamak nungnangba faurabadi level nembara haibadu achamba blood test amana khangba ngamgani. Manga subada yumban mari thamningbagi apamba yamna poktaba. Nupa ayambana masigi maramda khanaba pamdragasu yumban mari thamningbagi apamba pokpagi chang nemba haibasi toina thengnaba thawong amani. Apamba walagliba asi akiba, anxiety natraga stress ka mari lainaba atopa sexual issue amadagi oirakpa oirambasu yai. Masi mari phattaba natraga atopa psychological issue singgasu mari lainaba yai. Haksangi anabasing khudam oina diabetes, kidney disease amadi depression na chingbasingsu khudong chadaba asi oihellakpada mating pangsilamba yai. Doctor tanaduna hidak langthak chaba amadi mapang oiriba miyoi aduga pau phawdoknabana khudong chadaba asi fagathanbada mating pangba ngamgani.